ꯑꯍꯥꯟꯕꯃꯛꯇꯗ ꯃꯥꯏꯀꯦꯜꯅ ꯃꯥꯏꯔꯥꯛꯄꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯍꯥꯏ ꯇꯣꯝꯕ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ? ꯒ꯭ꯂꯥꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯁꯤ꯫ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯑꯃꯇꯪ ꯂꯩꯔꯨ ꯊꯥꯈꯤ, ꯍꯦꯛꯇ ꯍꯜꯂꯛꯇꯦ꯫ ꯒ꯭ꯂꯥꯁ ꯆꯥꯡꯕꯅꯤ ꯆꯠꯈꯤ, ꯁꯣꯔꯣꯛꯇ ꯃꯤ ꯆꯠꯄ ꯌꯦꯡꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯉꯥꯡ ꯂꯥꯛꯅꯕꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦꯗ꯫ ꯇꯣꯝꯕ! ꯇꯣꯝꯕ! ꯍꯣ ꯇꯣꯝꯕ! ꯍꯣꯇꯦꯜꯒꯤ ꯑꯩꯒ꯭ꯌꯥꯅ ꯂꯩꯔꯪ ꯃꯌꯥꯗꯒꯤ ꯁꯥꯎꯅ ꯀꯧꯔꯛꯄ ꯑꯁꯤ ꯇꯥꯔꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯅ ꯒ꯭ꯂꯥꯁ ꯑꯍꯨꯝ ꯃꯔꯤ ꯄꯥꯏꯔꯗꯨꯅ ꯆꯍꯤ 7 ꯑꯉꯥꯡ ꯑꯃ ꯇꯤꯕꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯇꯣꯝꯕꯅꯤ꯫ ꯒ꯭ꯂꯥꯁ 4-5ꯗꯪ ꯆꯥꯝꯕꯗ ꯀꯔꯤꯒꯤ ꯑꯗꯨ ꯀꯨꯏꯔꯤꯕꯅꯣꯕ? ꯍꯩꯒꯙꯥ! ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒ꯭ꯌꯥꯅ ꯈꯨꯄꯥꯛꯅ 3-4ꯔꯛ ꯊꯥꯔꯝꯃꯤ꯫ ꯇꯣꯝꯕ ꯀꯞꯂꯗꯨꯅ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥ 3-4ꯗ ꯃꯉꯥꯏꯔꯤ ꯇꯣꯝꯕꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ꯫ ꯄꯤꯛꯈ꯭ꯔꯕ ꯈꯨꯡꯒꯪꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯕ ꯑꯉꯥꯡꯅꯤ꯫ ꯍꯋꯥ, ꯔꯤꯛꯁꯣ, ꯃꯣꯇꯣꯔ ꯒꯥꯔꯤꯅꯆꯤꯡꯕ ꯄꯥꯛꯅ ꯎꯕ ꯐꯪꯕ ꯂꯝꯗꯥ ꯅꯠꯇꯦ꯫ ꯏꯝꯐꯥꯜꯒꯤ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝ ꯑꯁꯤ ꯇꯣꯝꯕꯗꯗꯤ ꯀꯨꯝꯍꯩꯗꯧꯅ ꯎꯈ꯭ꯔꯦ꯫ ꯁꯣꯔꯣꯛ ꯃꯌꯥꯗ ꯐꯝꯂꯗꯨꯅ ꯒ꯭ꯂꯥꯁ ꯆꯥꯝꯂꯤ, ꯑꯗꯨꯕꯨ ꯃꯃꯤꯠꯇꯤ ꯁꯤꯇꯤ ꯕꯁ ꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯟꯃꯥ ꯗ꯭ꯔꯃꯥꯒꯤ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯂꯥꯛꯄ ꯆꯦ ꯆꯥꯏꯕ ꯎꯔꯕꯗꯤ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯦ ꯈꯨꯟꯕ ꯆꯦꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯑꯩꯒ꯭ꯌꯥꯅ ꯆꯥ ꯁꯦꯝꯒꯗꯕꯒꯤ ꯒ꯭ꯂꯥꯁ ꯉꯥꯏꯔꯤ꯫ ꯂꯩꯔꯪ ꯃꯈꯣꯡꯗ ꯐꯝꯂꯤꯕ ꯑꯩꯒ꯭ꯌꯥꯒꯤ ꯈꯥꯡꯒꯤ ꯊꯥꯎ ꯃꯩ ꯍꯧꯒꯗꯧꯔꯦ꯫ ꯕꯦꯁꯟ ꯂꯧꯕ ꯆꯠꯈꯤꯕ ꯇꯣꯝꯕꯗꯤ ꯗꯨꯀꯥꯟꯗꯥꯔꯒ ꯋꯥꯔꯤ ꯀꯟꯅ ꯁꯨꯔꯤ꯫ ꯑꯩꯒ꯭ꯌꯥ ꯑꯁꯤ ꯌꯥꯝꯅ ꯐꯤꯡꯅ ꯁꯥꯎꯒꯟꯕ ꯃꯤꯗꯥꯅꯤ꯫ ꯀꯨꯆꯨ ꯃꯨꯏ, ꯋꯥꯡ ꯆꯥꯎꯏ, ꯀꯣꯏ ꯁꯥꯡꯂꯞ ꯈꯥꯛꯏ, ꯁꯤꯈꯥ ꯆꯥꯎꯅ ꯄꯨꯜꯂꯤ꯫ ꯊꯥꯎꯒꯤ ꯃꯔꯦꯛꯅ ꯆꯨꯔꯕ ꯑꯃꯁꯨꯡ ꯃꯨꯔꯕ ꯈꯨꯗꯩ ꯑꯔꯥꯡꯕ ꯆꯥꯎꯔꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯁꯨꯗ꯭ꯔꯤꯕ ꯃꯣꯖꯥ ꯐꯨꯔꯤꯠ꯫ ꯐꯅ ꯐꯖꯅ ꯅꯤꯡꯊꯤꯕ ꯑꯩꯒ꯭ꯌꯥꯒꯤ ꯐꯤꯖꯦꯠꯅꯤ꯫ ꯑꯋꯣꯏꯕꯃꯛ ꯑꯩꯒ꯭ꯌꯥꯒꯤ ꯁꯛꯐꯝ ꯑꯁꯤ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯅꯤ꯫ ꯊꯕꯛ ꯉꯥꯏꯍꯥꯛ ꯂꯩꯇꯕꯒ ꯑꯩꯒ꯭ꯌꯥꯅ ꯄꯥꯈꯣꯟ ꯁꯤꯌꯧꯗꯕꯒ ꯇꯣꯝꯕ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯊꯤꯔꯤ ꯀꯥꯞꯄꯤ, ꯌꯨꯝ ꯁꯥꯕꯅꯆꯤꯡꯕꯁꯤꯡ ꯁꯥꯟꯅꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯂꯥꯛꯅꯕꯁꯤ ꯑꯩꯒ꯭ꯌꯥꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯁꯍꯔꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯨꯄꯥ 35ꯅ ꯀꯣꯟꯅꯔꯒ ꯐꯝꯕ ꯑꯩꯒ꯭ꯌꯥꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡ ꯊꯝꯕ ꯉꯝꯒꯗꯒꯦ? ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯒꯤ ꯍꯣꯇꯦꯜ ꯑꯌꯥꯝꯕꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯒ꯭ꯌꯥ ꯆꯥꯎꯅꯨꯅ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤꯕ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯒ꯭ꯌꯥꯅꯁꯨ ꯃꯁꯥꯕꯨ ꯊꯥꯒꯠꯂꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯑꯉꯥꯡꯗꯤ ꯃꯩꯇꯩ ꯍꯣꯇꯦꯜ ꯄꯨꯝꯅꯃꯛꯅ ꯄꯥꯝꯅꯔꯤꯕꯅꯤ꯫ ꯔꯥꯅꯤ ꯍꯣꯇꯦꯜꯒꯤ ꯑꯃꯨꯕ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯅ ꯄꯨꯔꯛꯄꯅꯤꯗꯣ꯫ ꯃꯤꯁꯇꯥꯅ ꯕꯟꯗꯥꯔꯒꯤ ꯊꯣꯏꯕ ꯑꯩꯅ ꯃꯦꯠꯇꯨꯅ ꯁꯦꯝꯈꯤꯕꯅꯤꯗꯣ꯫ ꯀꯔꯤ ꯍꯥꯏ ꯃꯈꯣꯏꯒꯤ ꯕꯤꯍꯥꯔꯤ ꯍꯣꯇꯦꯜꯗꯣ, ꯑꯗꯨꯗ ꯌꯥꯎꯕ ꯖꯣꯟ ꯑꯗꯨꯒ ꯑꯋꯥꯡ ꯗꯨꯀꯥꯟꯒꯤ ꯍꯣꯇꯦꯜꯗ ꯂꯩꯔꯤꯕ ꯂꯩꯔꯤꯖꯥꯎ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯋꯥꯅ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯊꯤꯖꯔꯨꯈ꯭ꯔꯕ꯫ ꯈꯔ ꯍꯦꯛ ꯆꯥꯎꯔꯛꯄꯒ ꯑꯃꯗ ꯍꯦꯛꯇ ꯆꯠꯈꯤ꯫ ꯑꯋꯣꯏꯕꯃꯛ ꯍꯣꯇꯦꯜꯒꯤ ꯑꯉꯥꯡ ꯂꯧꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯩꯒ꯭ꯌꯥ ꯆꯥꯎꯅꯨꯒꯤ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯔꯛꯏꯕꯨ ꯍꯥꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯅ ꯂꯧꯏ꯫ ꯍꯣꯇꯦꯜꯒꯤ ꯁꯪꯁꯥꯔꯗꯗꯤ ꯑꯩꯒ꯭ꯌꯥ ꯆꯥꯎꯅꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯆꯥ ꯊꯛꯄ ꯂꯥꯛꯄꯅ ꯍꯥꯏ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯒ꯭ꯌꯥ ꯆꯥꯎꯅꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯦꯟꯈꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯁꯤꯕꯨ? ꯍꯦꯔꯥ, ꯆꯦꯟꯈꯤꯕꯒꯤ ꯃꯔꯝꯕꯨ ꯑꯇꯩ ꯀꯔꯤꯝ ꯂꯩꯇꯦꯁꯦ꯫ ꯏꯌꯥꯝꯕꯅꯗꯤ ꯇꯣꯂꯣꯞꯁꯤ ꯊꯥꯗ ꯂꯨꯄꯥ 4-5ꯗꯃꯛ ꯄꯤꯔꯦꯗꯣ,
ꯑꯗꯨꯗꯗꯤ ꯃꯇꯝ ꯈꯔ ꯍꯦꯛ ꯂꯩꯔꯝꯂꯒ ꯃꯃꯤꯡ ꯃꯅꯥ ꯈꯔ ꯍꯦꯛ ꯁꯤꯡꯂꯛꯄꯒ ꯍꯣꯇꯦꯜ ꯑꯆꯧꯕ ꯑꯃ ꯊꯤꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯀꯩꯅꯣ ꯑꯗꯨꯝ ꯆꯠꯈꯤ ꯇꯥꯕꯅꯤ ꯑꯩꯒ꯭ꯌꯥ ꯆꯥꯎꯅꯨꯒꯤ ꯆꯩꯐꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯕ ꯅꯣꯡꯃꯗꯤ ꯃꯌꯨꯝꯗ ꯆꯦꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯑꯋꯥꯕꯅꯤ ꯃꯌꯨꯝꯗ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯂꯩꯀꯥꯏꯗ ꯁꯤꯜ ꯂꯥꯡꯂꯒ ꯃꯅꯥꯎ ꯑꯃꯁꯨꯡ ꯃꯆꯟ ꯄꯤꯁꯛ ꯊꯥꯛꯄ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯅꯣꯡ ꯌꯨꯈꯤꯕꯅ ꯍꯤꯞꯄ ꯌꯥꯗ꯭ꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯃꯈꯩ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯅꯣꯡ ꯌꯨꯗꯕ ꯃꯐꯝ ꯑꯃꯗ ꯌꯦꯡꯂꯒ ꯐꯛꯂꯥꯡ ꯅꯠꯇ꯭ꯔꯒ ꯎꯈꯣꯡꯗ ꯉꯥꯗꯨꯅ ꯐꯝꯃꯤ ꯅꯤꯡꯊꯝꯊꯥꯗ ꯄꯣꯝꯐ꯭ꯔꯤ ꯁꯦꯒꯥꯏꯕ ꯑꯃꯁꯨꯡ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯃꯔꯛꯇ ꯍꯤꯗꯥꯟ ꯑꯄꯥꯛꯄ ꯑꯃꯗ ꯃꯅꯥꯎ ꯑꯃꯁꯨꯡ ꯃꯆꯟ ꯂꯣꯏꯅ ꯃꯃꯥ ꯃꯆꯥ ꯃꯔꯤ ꯄꯨꯂꯞ ꯍꯤꯞꯄꯤ ꯃꯌꯨꯝꯗ ꯃꯣꯖꯥ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯑꯃ ꯐꯥꯎꯕ ꯂꯤꯠꯄ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯒ꯭ꯌꯥꯒꯤ ꯃꯆꯥꯁꯤꯡꯅ ꯁꯦꯠꯄ ꯐꯤꯔꯣꯜꯒꯤ ꯑꯃꯜ ꯑꯀꯥꯏ ꯈꯔꯁꯨ ꯃꯐꯪꯏ ꯑꯩꯒ꯭ꯌꯥꯒꯤ ꯆꯩꯐꯨ ꯑꯃꯁꯨꯡ ꯃꯌꯨꯝꯗꯁꯨ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯋꯥꯕ ꯑꯅꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯇꯣꯝꯕ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯦ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯔꯛꯂꯦ ꯇꯣꯝꯕꯅ ꯍꯣꯇꯦꯜꯒꯤ ꯑꯩꯒ꯭ꯌꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯃꯦꯝꯃ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨ ꯑꯩꯁꯨ ꯈꯖꯤꯛꯇ ꯌꯥꯎꯒꯦꯕ ꯍꯣꯏ ꯄꯩꯁꯥ ꯄꯤꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤꯕꯨ ꯄꯩꯁా ꯂꯩꯖꯕ꯭ꯔꯣ ꯇꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯒ꯭ꯂꯥꯁ ꯆꯥꯝꯕꯒꯤ ꯂꯨꯄꯥ 4-5 ꯑꯗꯨꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯃꯥꯅ ꯂꯥꯛꯇꯨꯅ ꯂꯧꯔꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤꯗꯤ ꯄꯩꯁꯥꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯨ ꯑꯗꯨꯗꯤ ꯇꯥꯇꯣꯝꯕ ꯑꯣꯖꯥꯅ ꯌꯥꯔꯣꯏꯕꯨ ꯑꯦ ꯃꯦꯝꯃ ꯋꯥ ꯑꯃ ꯂꯩꯔꯦ ꯑꯩ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯇꯥꯒꯦꯕꯀꯣ ꯑꯣꯖꯥꯗ ꯍꯪꯁꯨ ꯍꯪꯂꯣꯏ ꯑꯩꯅ ꯈꯪꯍꯧꯗꯕꯗꯣ ꯅꯪ ꯍꯣꯔꯦꯟ ꯑꯣꯖꯥ ꯆꯠꯈ꯭ꯔꯀꯥꯟꯗꯅꯦ ꯈꯔ ꯇꯥꯛꯄꯤꯌꯨꯗꯅ ꯍꯣꯏ ꯐꯔꯦ ꯇꯥꯇꯣꯝꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯁꯤꯀꯣ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯦ ꯃꯦꯝꯃ ꯑꯁꯤ ꯄꯤꯛꯇꯤ ꯄꯤꯛꯏ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯉꯤ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯦ ꯌꯥꯗ꯭ꯔꯦ ꯇꯥꯇꯣꯝꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥꯅ ꯐꯨꯒꯗ꯭ꯔꯣ ꯇꯥꯕ ꯐꯥꯎ ꯌꯥꯗ꯭ꯔ ꯆꯥꯜꯂꯅꯦ ꯌꯥꯗ꯭ꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯄꯗ ꯄꯩꯁꯥ ꯈꯔ ꯍꯦꯛꯇ ꯂꯧꯍꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯍꯣꯔꯦꯟ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯔꯤꯉꯩꯗ ꯍꯣꯇꯦꯜꯒꯤ ꯒ꯭ꯂꯥꯁꯇꯤ ꯀꯅꯥꯅ ꯆꯥꯝꯕꯤꯒꯅꯤ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯇꯣꯝꯕ ꯉꯁꯥꯏ ꯃꯈꯩ ꯈꯜꯂꯨꯗꯦ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯄ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯔꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯕ ꯇꯣꯝꯕꯅ ꯇꯥꯈꯤ ꯀꯅꯥꯒꯨꯝꯕ ꯃꯤꯗꯤ ꯇꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯐꯥꯎꯕ ꯁꯥꯎꯔꯝꯃꯤ ꯇꯣꯝꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯗꯦ ꯇꯣꯝꯕꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕ ꯚꯥꯞ ꯏꯇꯥ ꯇꯥꯗꯅ ꯄꯩꯁꯥ ꯄꯥꯝꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯑꯉꯥꯡꯕꯨ ꯒ꯭ꯂꯥꯁ ꯆꯥꯝꯍꯜꯂꯤ ꯋꯥꯈꯜ ꯑꯁꯤꯇ ꯃꯈꯣꯏꯅ ꯈꯜꯂꯤ ꯇꯣꯝꯕꯒꯤ ꯃꯇꯧ ꯎꯕꯗ ꯃꯦꯝꯃ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯥꯇꯣꯝꯕ ꯄꯥꯕꯨꯡꯗ ꯍꯥꯏꯗꯨꯅ ꯌꯦꯡꯁꯦ ꯅꯪꯅ ꯀꯤꯔꯁꯨ ꯑꯩ ꯍꯦꯛꯇ ꯍꯥꯏꯕꯤꯒꯦꯗ ꯃꯦꯝꯃꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯣꯝꯕ ꯈꯔ ꯍꯔꯥꯎꯔꯦ ꯍꯣꯇꯦꯜꯒꯤ ꯑꯍꯥꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯦꯝꯃꯒꯤ ꯕꯣꯔꯣꯏ ꯈꯨꯟꯕ ꯆꯦꯜꯂꯨꯔꯦ ꯃꯦꯝꯃ ꯑꯃꯁꯨꯡ ꯇꯣꯝꯕꯒꯤ ꯀꯨꯝꯍꯩꯁꯨ ꯑꯉꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇ ꯊꯥꯅꯕ ꯂꯩꯇꯦ ꯁ꯭ꯀꯨꯜꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯦꯝꯃꯅ ꯇꯣꯝꯕ ꯊꯤꯔꯔꯦ ꯃꯦꯝꯃꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯀꯕꯣꯛ ꯃꯦꯝꯃꯅ ꯇꯣꯝꯕꯒꯤ ꯁꯔꯨꯛ ꯊꯨꯡꯗꯅ ꯈꯛ ꯆꯥꯗꯦ ꯃꯦꯝꯃꯅ ꯄꯤꯕ ꯀꯕꯣꯛ ꯑꯗꯨ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯅꯪꯅ ꯁꯔꯨꯛ ꯍꯦꯟꯅ ꯂꯧꯈ꯭ꯔꯦ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯂꯨꯔꯕ ꯊꯃꯣꯏ ꯐꯤꯖꯪ ꯀꯌꯥꯗ ꯅꯤꯡꯊꯤꯕ ꯑꯩꯅ ꯀꯅꯥꯅꯣ ꯃꯥꯅ ꯀꯅꯥꯅꯣ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯦ ꯑꯉꯥꯡꯒꯤ ꯁꯪꯁꯥꯔꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯁꯥꯟꯅꯕ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯅꯤꯡꯕ ꯊꯨꯡꯉꯛꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛ ꯄꯨꯡꯑꯣꯏ ꯑꯣꯏꯅꯕ ꯃꯁꯤꯅ ꯂꯣꯏꯔꯦ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯁꯃꯥꯖꯀꯤ ꯇꯨꯔꯤꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯉꯧꯕ ꯐꯤꯖꯪ ꯃꯆꯨ ꯁꯪꯖꯤꯜꯂꯛꯀꯅꯤ ꯅꯪꯅ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯑꯁꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯩ ꯊꯪꯗꯗꯤ ꯃꯤ ꯑꯃꯒꯒꯤ ꯃꯔꯛꯇ
ꯑꯆꯧꯕ ꯄꯜ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯉꯁꯤ ꯃꯦꯝꯃ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯗꯦ꯫ ꯃꯈꯨꯠꯅ ꯑꯃꯗ ꯅꯝꯃꯤ, ꯃꯃꯤꯠꯅ ꯑꯃꯗ ꯌꯦꯡꯉꯤ, ꯃꯆꯤꯟꯅ ꯑꯃ ꯍꯥꯏ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯍꯧꯔꯦ, ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯂꯥꯛꯇ꯭ꯔꯦ ꯈꯟꯕꯗ ꯃꯄꯨꯛꯅꯤꯡ ꯇꯞꯊꯕ ꯌꯥꯗ꯭ꯔꯦ꯫ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯆꯩꯁꯨ ꯆꯥꯔꯦ, ꯑꯁꯣꯝꯗ ꯃꯦꯝꯃꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝ ꯌꯧꯔꯦ ꯈꯟꯗꯨꯅ ꯇꯣꯝꯕꯅ ꯍꯣꯇꯦꯜꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯅꯥꯟꯊꯣꯛꯅꯕ ꯇꯥꯟꯖꯥ ꯌꯦꯡꯂꯤ꯫ ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ ꯑꯁꯨꯡꯉꯩꯀꯥꯟꯗ ꯃꯤ ꯌꯥꯝꯅ ꯂꯠꯄ ꯇꯥꯟꯖꯥꯁꯨ ꯃꯌꯥꯎꯏ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯅ ꯑꯇꯠ ꯑꯈꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯥ ꯄꯤꯌꯨ, ꯕꯣꯔꯥ ꯄꯤꯌꯨ, ꯈꯤꯆ꯭ꯔꯤ ꯄꯤꯌꯨ꯫ ꯒ꯭ꯂꯥꯁ ꯑꯃ ꯆꯥꯝꯃꯤ, ꯑꯅꯤ ꯆꯥꯝꯃꯤ, ꯄ꯭ꯂꯦꯠ ꯐꯦꯡꯉꯤ꯫ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯥꯝꯕ ꯐꯦꯡꯕꯒꯤ ꯂꯣꯏꯕ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯩꯒ꯭ꯌꯥꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯊꯛꯍꯟꯅꯤꯡꯏ꯫ ꯇꯣꯝꯕꯅ ꯃꯤ ꯑꯃꯠꯇ ꯆꯪꯕꯤꯔꯛꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ꯫ ꯋꯥꯈꯜꯗ ꯂꯨꯞꯈꯤꯕꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯨꯠꯇꯒꯤ ꯒ꯭ꯂꯥꯁ ꯅꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯑꯩꯒ꯭ꯌꯥꯒꯤ ꯈꯨꯄꯥꯛ ꯑꯆꯧꯕ ꯑꯃ ꯆꯥꯔꯦ꯫ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯐꯪꯂꯗꯨꯅ ꯇꯣꯝꯕꯅ ꯃꯦꯝꯃꯒꯤ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯂꯗꯨꯅ ꯄꯥꯔꯤ꯫ ꯀꯣꯛ ꯑꯇꯞ ꯀꯥ, ꯁꯝ ꯑꯇꯞ ꯁꯤ, ꯂꯥꯏ ꯏꯅꯞ ꯂꯩ, ꯄꯥ ꯆꯩꯅꯞ ꯄꯧ, ꯃꯤꯠ ꯏꯅꯞ ꯃꯧ꯫ ꯂꯥꯟꯅ ꯄꯥꯔꯦ ꯍꯥꯏꯗꯨꯅ ꯃꯦꯝꯃꯅ ꯇꯣꯝꯕꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯒ ꯃꯦꯝꯃꯅ ꯇꯥꯛꯂꯤ꯫ ꯀꯣꯛ ꯑꯇꯞ ꯀꯥ, ꯁꯝ ꯑꯇꯞ ꯁꯥ, ꯂꯥꯏ ꯏꯅꯞ ꯂꯤ, ꯃꯤꯠ ꯏꯅꯞ ꯃꯤ, ꯄꯥ ꯆꯩꯅꯞ ꯄꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯑꯩꯒ꯭ꯌꯥꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯇꯣꯝꯕ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒ꯭ꯌꯥ ꯆꯥꯎꯅꯨꯒꯤ ꯌꯨꯝꯒ ꯍꯣꯇꯦꯜꯒ ꯊꯣꯏꯅ ꯂꯥꯞꯅꯗꯦ, ꯀꯧꯕꯗ ꯇꯥꯕ ꯂꯝꯅꯤ꯫ ꯇꯣꯝꯕꯅ ꯍꯣꯇꯦꯜ ꯌꯧꯈꯤꯕꯗꯗꯤ ꯑꯩꯒ꯭ꯌꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯦꯛ ꯌꯧꯕꯒ ꯑꯩꯒ꯭ꯌꯥꯅ ꯍꯪꯉꯤ, "ꯀꯗꯥꯏꯗ ꯆꯠꯂꯨꯏ?" ꯇꯣꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ, ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯆꯥ ꯊꯛꯄ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯒ꯭ꯌꯥ ꯑꯉꯥꯡ ꯉꯥꯏꯕꯁꯤꯗꯤ ꯁꯥꯟꯅꯗꯨꯅ ꯍꯦꯛ ꯂꯩꯊꯣꯛꯄꯅꯤꯗꯅ꯫ ꯐꯅꯕꯨ ꯃꯐꯔꯤꯅꯦ ꯃꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯌꯨ ꯌꯥꯔꯤꯕꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯏꯆꯥ ꯏꯁꯨꯁꯤꯡꯗꯒ ꯍꯥꯏꯌꯨ ꯊꯕꯛ ꯑꯌꯦ, ꯆꯥꯕꯒ ꯇꯨꯝꯕꯒ ꯐꯥꯎꯕ ꯍꯣꯠꯅꯕ ꯉꯝꯖꯕꯖꯥꯠ ꯅꯠꯇꯦꯗ ꯃꯈꯣꯏ." ꯑꯩꯒ꯭ꯌꯥꯁꯨ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯐꯨꯕ ꯆꯩꯕ ꯇꯧꯒꯗꯕ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯇꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯇꯥꯔꯤꯛ 18ꯅꯤ, ꯀꯕꯣꯛ ꯈꯔ ꯄꯨꯔꯗꯨꯅ ꯇꯣꯝꯕꯒꯤ ꯃꯃꯥ ꯂꯩꯔꯤꯛ ꯃꯆꯥ ꯂꯥꯛꯂꯦ꯫ ꯃꯦꯝꯃꯒ ꯇꯣꯝꯕꯒ ꯀꯕꯣꯛ ꯌꯦꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯗꯨꯅ, "ꯇꯥꯇꯣꯝꯕ, ꯅꯪꯅ ꯀꯕꯣꯛ ꯌꯥꯝꯅ ꯂꯧꯈ꯭ꯔꯦ꯫ ꯏꯁ, ꯅꯨꯡꯉꯥꯏꯕꯤꯔꯦꯍꯦ, ꯆꯞ ꯃꯥꯟꯅꯅ ꯌꯦꯜꯂꯤꯁꯤꯕꯣ." ꯀꯕꯣꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯇꯣꯝꯕꯅ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯒꯤ ꯃꯈꯥꯏ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨꯀꯣ." "ꯃꯈꯥꯏ ꯑꯃꯗꯤ ꯅꯪꯗꯤ ꯀꯔꯤ ꯇꯧꯅꯒꯗꯧꯔꯤꯕ?" ꯇꯣꯝꯕꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯦꯝꯃꯅ, "ꯑꯗꯨꯕꯨꯔꯣ, ꯌꯦꯡꯉꯣꯏ, ꯃꯥꯒꯤ ꯁꯦꯂꯦꯞꯀ ꯀꯥꯡꯒ꯭ꯔꯨꯒ ꯂꯩꯅꯅꯕ." ꯃꯃꯥꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤ ꯇꯧꯅꯒꯗꯧꯔꯤꯕ?" ꯇꯣꯝꯕꯅ, "ꯂꯥꯏꯔꯤꯛꯄꯨ ꯀꯔꯤ ꯇꯧꯅꯕ ꯍꯧꯅꯒꯦ, ꯇꯝꯅꯕ ꯍꯥꯏꯕꯗꯨꯅꯤꯗꯅ." ꯃꯦꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯥꯗꯤꯅꯦ, ꯑꯩꯅ ꯈꯔ ꯈꯔ ꯇꯥꯛꯄꯤꯗꯨꯅꯅꯦ ꯎꯆꯤ ꯐꯥꯔꯤ ꯀꯤꯁꯤ ꯀꯤꯔꯤ ꯌꯧꯔꯕꯅꯤ." ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯕꯒꯤ ꯃꯃꯥꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯒ꯭ꯌꯥ ꯆꯥꯎꯅꯨꯁꯤꯗꯤ ꯃꯥꯒꯤ ꯊꯕꯛꯁꯨ ꯀꯥꯟꯅꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯁꯦꯝꯕꯤꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯇꯝꯍꯜꯂꯤ ꯃꯥꯜꯂꯦ꯫ ꯂꯩꯔꯤꯛ ꯃꯆꯥꯅ, "ꯃꯦꯝꯃ ꯁ꯭ꯀꯨꯜꯒ ꯀꯥꯗꯨꯅ ꯇꯝꯂꯤꯕ꯭ꯔꯥꯅꯦ ꯅꯣꯏꯕꯣ?" ꯇꯣꯝꯕꯅ ꯈꯨꯝꯃꯤ, "ꯍꯦꯔꯥ, ꯁ꯭ꯀꯨꯜꯒ ꯀꯥꯕꯖꯥꯠ ꯅꯠꯇꯦꯗ, ꯃꯦꯝꯃꯅ ꯈꯔ ꯈꯔ ꯇꯥꯛꯄꯤꯕꯅꯤꯗ ꯑꯩ ꯊꯕꯛ ꯁꯪꯉꯀꯥꯟꯗ." ꯂꯩꯔꯤꯛ ꯃꯆꯥ, "ꯑꯗꯨꯕꯨ ꯑꯩꯒ꯭ꯌꯥꯈꯣꯏ ꯈꯪꯕ ꯆꯥꯜꯂꯅꯦꯍꯦ ꯃꯦꯝꯃ." "ꯑꯩꯈꯣꯏ ꯄꯥꯕꯨꯡꯈꯣꯏ ꯏꯃꯥꯈꯣꯏ ꯈꯪꯄꯣꯠ ꯅꯠꯇꯦꯗ, ꯏꯕꯥꯅꯤꯅ ꯍꯦꯛꯇ ꯂꯣꯟꯅ ꯇꯝꯕ ꯆꯥꯅꯤ." ꯋꯥ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯕꯒꯤ ꯃꯃꯥ ꯃꯃꯤꯠꯇꯒꯤ ꯏꯔꯥ ꯆꯦꯟꯈ꯭ꯔꯦ꯫ ꯑꯋꯥ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯥꯎꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯣꯝꯕ, ꯅꯪꯕꯨ ꯊꯕꯛꯀꯤꯗꯃꯛ ꯑꯩꯅ ꯑꯁꯤꯗ ꯊꯝꯂꯒ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯣꯕ?
ꯑꯍꯩ ꯑꯄꯥ ꯁꯥꯕꯤꯔꯦꯍꯦ ꯂꯥꯏꯔꯤꯛꯀ ꯇꯝꯂꯨ ꯂꯥꯛꯂꯨꯅꯨꯀꯣ ꯊꯕꯛꯇꯨ ꯑꯗꯨꯝꯅꯦ ꯅꯤꯡꯊꯤꯅ ꯇꯧ ꯑꯁꯨꯝꯅ ꯋꯥ ꯑꯃ ꯑꯅꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯒꯤ ꯃꯃꯥ ꯆꯠꯈ꯭ꯔꯦ ꯑꯩꯒ꯭ꯌꯥꯗꯒꯤ ꯂꯧꯕ ꯇꯣꯝꯕꯒꯤ ꯇꯣꯂꯣꯞ ꯂꯨꯄꯥ 4 ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯃꯔꯤꯇ ꯐꯥꯎꯕ ꯃꯆꯥꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯄꯩꯁꯥ ꯄꯤꯔꯨꯔꯒ ꯂꯥꯏꯔꯤꯛ ꯂꯩꯔꯨꯒꯅꯤ ꯇꯝꯂꯨꯒꯅꯤ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯒ꯭ꯌꯥꯅ ꯊꯕꯛ ꯇꯣꯛꯍꯜꯂꯛꯀꯅꯤ ꯃꯁꯤ ꯄꯨꯝꯕ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯂꯩꯇ ꯂꯥꯏꯔꯕꯅ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯈꯜ ꯈꯜꯍꯜꯂꯦ ꯃꯃꯥ ꯀꯅꯥꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤꯡꯗꯕ ꯌꯥꯎꯕꯒꯦꯅꯦ ꯇꯣꯝꯕꯒꯤ ꯃꯃꯥ ꯂꯥꯏꯔꯤꯛ ꯃꯍꯥꯛꯁꯨ ꯇꯣꯝꯕꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗꯕ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯂꯤꯕꯅꯤ ꯑꯗꯨꯕꯨ ngasi masana lona larik kharadang tammi haiba tabada machabu chaithaduna thambiram liba asi khallubada larik macha wabagi ngamkhai laikhidre adubu mafam amasung matamgi makha polaba miyoibana kari tawdaba laibageni mama chatkhraga me mana hairai तातोंबा नखोई नमाजी याम फतेदा नया पैसा तरादसु पिरमुदना करिमता हेक पिरमदिम तोंबा वा अमता ngang तुमिना लैख्रे मपुंगनिंगदा ममाबु वारौख्रे माना लोना लाइरिक खरदंग तमजबा करिगी ममाना सैथलमिबा मदु angang ओइबगी वाखलना लांबा फंखिद्रे Mamana mayum yokibada sen thawba mi kaya ngaiduna leiromgadage haibasu mahak khangba ngamkhide ngasi tombana larik ahanba ma faktoktuna paba aigya chaununa urure aigya na hangi kadai dagi larik no tombana yamna kina khummi dukan dagi lairuba larik ni aigya kadai dagi pisana lerake asi haibadagi tomba tumina laikre paisa asi memana mapagi upudagi lauraga tombada pibani madu tombada takthokte tomba kaidaunungda suminamba ngangde maram asina mamana pirambana singba oidaba wasu haijindre awoiba haidoklabasu mapana memabu phubiga dauribani tumina laibanatana tombagi pambai amata lairamdre मागी तुमिने लैबा असि आइग्या चाउनुगी चिंगनबा यामने हेलकले तोंबाबु थोइना ताथीबमक नत्रबसु मतंग चारिङाइदा खरदंग वारक पिहोबु फै खल्लदुना आइग्याना दमका तौबा हौरकले चै अम पाइरदुना हाय हुरानबा अदु पिकलिङाइना नखुत सांगबा तमलबा असि हाइदुना तोंबा तमना चंगसिलकले तोंबसु कीबना थक थक निकलदुना तुंग हन हन्ना सोरोकलोमदा तपना तपना लाकले इखंग खंगौदना कन्ना थौरकपा गारी अमना थोंबदगी तोंबा लेमाइदा तारे हॉस्पिटल की फमुंग अमदा तोंबा ममित उसिंदुना तुमले मनाक्ता ममाना अंगांग अमा पोरदुना तोंबाबु नानबिरी मतम असी तोंबदी मंकन मंगली मपा सिखिबा सही अमा मखाइरोम फारे अदुबु मागी मंग असिदी पैसा यामना पुरदुना लांगफैदगी थुंगलरे यामना तौई मपाना तोंबगीदमक लाइरिक सिलेप कांग्रो खंग्राउना चिंगबसिंग यामना लैबिरई मफी सेटपा लोइरदुना मपाना तोंबबु स्कूलदा थिन्नबा ngaiki तोंबना चोइरोल ओइना हाइरई इमा इमा अखोय पाचिना ngaiduna leire लाइरिक पिरो आई स्कूल कारादोइने वाही खरा असिना तोंबगी पुंसिगी अरोइबा खोंफमनी